UFOꯒꯤ isilinaw-singna chingkhong-singyada palngakpirambada mittagi pitakiba khangaude Robinson. Universal Friendship Organization UFOgi thauna faraba isilinaw-singna Imphal Eastki nongpok thangba chidaida kuki singa saizin lonariba itham moirang purelda palngakpiduna kuki militant singbu yaral laktuna thambiramba ubada mittagi pitakiba khangaude haina CCN Forum Peace Committee gi General Secretary Takhelambam Robinson na phongdokre. Wapam asing asi CCN Forum Peace Committee na itham moirang purelda palngagliba UFO gi silinaw singda mafam aduda haktheng na chatuna forum gi maikaida gi ngamjaba polam sing mateng pangbada Robinson na phongdokhibane. Mahang na makha taraduna hai CCN Forum Peace Committee asi civil society organization naman natte CC Higher Secondary School da kumjal lisung magat samapan marfudraga taruk marfudraga nipan batch ta tamlakiba mahiroi sing na punsilaga semba thaumin chamaga taret leiba forum mamane. Lal matamasida ikoi forum gi thomi sing tuminna laithokpa yadre haiduna haukiba me taraga mangadagi hauna lamdam asigi chingkhong sing yada khulngagliba isilinaw singda CCN Forum Peace Committee na ngamjaba mateng pangduna lakle maitai furup kananaba forum asigi thomi sing na khutta khulai pairaga lamhenba kuki militant sing ngakpa mak ngamjadraga so lamdam asigi thauna faraba isilinaw singna palngagliba sida pungning amadi wakhal gi thauna haptuna lakle. Masigi manungsan na ngasi itham moirang purelda palngagliba UFO gi silinaw singda ngamjaba mateng asi pangjaba nei. Mapam asida UFO gi silinaw mayamna thawai khubakta haplaga yeknaba kuki militant sing lamba parga leiramba si ubada mittagi pitakiba khangaude. Lamdam asigi puksel chaurba silinaw singna su UFO gi palngagliba thawmi sing asida angamba mateng pangbiyu haikhe. CCN Forum Peace Committee gi tengbang adubu thagatpa wafam kaya thambaga loinana UFO ge Eastern Division Camp Commander Y Sarat Luwang na hai kuki singna singnarakpa khudingmak UFO gi maikaidagi thengnanaba sem saraga leire. Ipa ipu singna thambiramba ngamkhai ase ngakpada UFO na achauba thaudang laugane yatum matonda pakpa uful marik ama phauba kuki singna lauba ngamloi haikhe.